Online Manipuri ayuki pau Yengbiyu Pumnamak Puthoi Laisramna Khurumjari Ahanbada Aroiba pau Lobukta asi bhakchang ama leiramlei ngarang numidang pung 6:30 taba matamda Chandel district ki Angkel Charyang haina khangnaba mafam amagi labuk amada mioi ama siduna leiramlei hairi asi bhakchang adu manang nakpada leiba khunja singna thengnarakpadagi Chandel police station da pau pirakpadagi police ki team ama chatuna yengsinki hairi masigi matungda police ki kangbuna forensic expert ki kangbu kauduna Yengsilaba matungda si bhakchang adu laukhatlaga Jenims ki mokta thamkhre hairi hauzik phawbagi oina siduna leiramliba mioi adugi chapchaba masak maming leifam khangba ngamdri asi bhakchang adugi manakta yugi chekhaw amma taduna leirami masada so apan gi dakfam amata leiramde mioi adu matau karamna siduna leiramlibano haiba hauzik phawba chapchana khangba ngamdri hairi idu ningthogi post agi laukhatjarake Kuki singi su army na matam Thakhre lakliba Sunday Monday dagi manungda Kuki Khutlaipaibasingda license gun nataba atopa nongmai paiba yararoi hairi Kuki leader singna army official singda chatuna haijabada Sunday Monday dagi henba yararoi haijakre aduna Kuki volunteer sing khulai losin-kro handmade gun pumpy gun yauna loina losin-kro frontline amadi manakta leiba post singda license gun natana atopa nongmai sidunaba yararoi hairi BJP manungda camp tawba laite en Biren BJP MLA singi manungda camp tawba laite MLA khudingma state asida ingta patang du laitaba hanjilaknaba yamna kanna honari haina hanagi chief minister en Biren na phongdokre wafam ase en Biren na CM famdagi resign tawkhraba matung amadi state asida president role lakraba matungda ahanba oina diprin na lawba telephonic interview amada phongdokhibani Magna High State manungda Biren gi michang natraga Biren yadaba singi kangluf haina khaidoktuna camp tawba laite MLA sing state asida ingtapa amadi mahosagi punsida hanjilaknabagi damak paikhatpa yaba thabak khudingmak paikhanaba honari BJP gi luchingba singi maikaidagi state asida anoba political outfit ama sembagi wafam karisu laite BJP na Manipur gi damak tawba yaba khudingmak amata watana tawki state asigi ngamkhaigi apunba saktam kaihandana ngak senduna thamnaba thabak sing makha tana paikhatkhigani State BJP gi manungda kangluf ani khaidoktuna state asida leiriba issue sing loisinaba honadrabadi party dagi tokhaiba masagi oiba regional political party ama semlaba yai haiba wafam laknakhraba matungda phongdokhibani magna makhata na high state asigi mahosagi punsida hanjilaknaba honabada yaba khudingmak honari haiba wafam thamladuna magna anirak suba Chamgi CM fam paiba matam aduda state asigi chawkhat tharangi damang makhal kya gi khongthang sing lokhatkhi mayai kaba chinja ki mayokta changsin mana khongjang war on drugs ki mission haudokhi state manungda tharamba popi pambi singyan thatuna mangham ta anki hariba operation adu chang naina chathaki state asigi ngamkhai gi saruk singak sena bathabak paikhatki amadi illegal immigrant sing khandokpagi thabak lokhatkhi Manipur gi territorial integrity kaihanna ngak senduna thamma haibasi yamna mangmaru oi center gi maikai degi Kamkhai paringda logi wangmada mitup sing changsilakpa thingnaba akanba thabak lokhatkadabani amadi logi wangmada ngamkhai lansilakpa sing masa masagi maramdamda amuk halankhigedabani haiki adumoina mahanagi chief minister asina state asida PR sangthana thamba natraga popular government ama sembagi matangdadi wafam amata phongdokhide loinana state asigi hauzik oiriba phibam asina maram oiduna miyam penadre haiba khangi aikhoi khudingma state asi mahosagi phibamda purakna bohonaba yaba khudingma honari haiba wafam thamki BJP ki president Sharda na MLA sing amamamta oina unakre athubada BJP ki legislature sing punna phaminaduna anauba laingak semnaba khanaragani Y Khemchand Lengam semhan bagi mahut PR sangthaduna assembly dissolve tawhalabadi isana hana fam thadokani MLA Syam Kumar en Biren chief minister fam dagi resign tawkhraba matung state asida president rule thamjilakhibaga iroinana oirakliba phibam asigi yenglaga ngasi nitai pachu thekta leiba thammal sanglen da BJP gi president A Shardana party asigi MLA sing tongan tongana unaduna wari sanakre ngasi nungthil pung 2 taba matamda MLA Yumnam Khemchand MLA KS Ibomcha MLA Karam Siam laktuna party president unaduna wari sanaki tungda nungthil pung 3 taba matamda MLA Y Radhi Siam su laktuna party president ga unaki Paumising na hangba wahang amagi paukhumda MLA Yumnam Khemchand High CM na resign hek tawkhibadagi MLA sing asi fawba punna amukta phaminadri hanadi legislature gi luchingba leirambana karigumba issue ama lakpada legislature sing punna phaminaduna tanarambani hawjikti legislature gi luchingba laitrabani na party gi president na luchingba oire maram asina hawjik oirakliba issue asiga mari leinana party gi president na luchinglaga legislature sing punna phaminanaba khanabani athuba matamda legislature sing punna phaminanaba matam leplaklagani central leader singna
ꯂꯨꯆꯤꯡꯕ ꯈꯟꯕꯗ ꯃꯇꯝ ꯈꯔ ꯉꯥꯏꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇꯦ꯫ ꯑꯊꯨꯕꯗ ꯕꯤꯖꯦꯄꯤꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯈꯟꯅꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯅꯗꯕ ꯇꯣꯈꯥꯏ ꯇꯥꯟꯅꯕꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯌꯨꯅꯤꯇꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏꯔꯗꯨꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯃꯔꯛꯇ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯦꯝꯞ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯏꯈꯤ꯫ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯐꯝꯕꯗ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯂꯤꯕ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯈꯣꯏ ꯁꯔꯨꯛ ꯌꯥꯔꯣꯏ ꯍꯥꯏꯕꯗ ꯈꯨꯗꯣꯡꯆꯥꯔꯣꯏ ꯍꯥꯏꯈꯤ꯫ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯃ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗ ꯍꯪꯕꯗ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ, ꯄꯥꯔꯇꯤ ꯑꯇꯣꯞꯄ ꯑꯃ ꯁꯦꯝꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩꯔꯣꯏ, ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯕꯒꯨꯝꯕꯅꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3:55 ꯔꯣꯝ ꯇꯥꯕꯗ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯇꯤ.ꯑꯩꯆ. ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯑꯃꯗꯤ ꯇꯣꯡꯕ꯭ꯔꯝ ꯔꯣꯕꯤꯟꯗ꯭ꯔꯣꯁꯨ ꯂꯥꯛꯇꯨꯅ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯇ ꯑꯊꯨꯕꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯑꯃꯗꯤ ꯁꯦꯟꯇꯔꯗ ꯇꯛꯁꯤꯟꯕꯒꯤ ꯋꯥꯐꯝ ꯄꯜꯂꯝꯕꯗ ꯅꯠꯇꯅ ꯑꯊꯨꯕꯗ ꯑꯄꯨꯟꯕꯒꯤ ꯃꯤꯐꯝ ꯑꯃ ꯐꯝꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕꯗ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤ꯫ ꯄꯤ.ꯑꯥꯔ. ꯑꯁꯤ ꯑꯁꯨꯝ ꯁꯥꯡꯊꯔꯒ ꯂꯩꯔꯕꯗꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯂꯨꯕꯅ ꯐꯝ ꯊꯥꯗꯣꯛꯀꯅꯤ, ꯌꯥꯝꯅ ꯂꯨꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ꯫ ꯄꯥꯎꯃꯤꯁꯤꯡꯗ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯇꯤ.ꯑꯩꯆ. ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯍꯥꯏ ꯑꯊꯨꯕꯗ ꯂꯩꯉꯥꯛ ꯁꯦꯝꯍꯟꯕꯤꯌꯨ, ꯂꯩꯉꯥꯛ ꯁꯦꯝꯕꯤꯗꯕ ꯄꯤ.ꯑꯥꯔ. ꯃꯈꯥ ꯁꯥꯡꯊꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯚ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤ ꯏꯁꯥꯅ ꯍꯥꯟꯅ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯒꯅꯤ ꯍꯥꯏꯅ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯈꯪꯍꯜꯂꯝꯈꯤ꯫ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯕꯤꯔꯒ ꯑꯊꯨꯕꯗ ꯂꯩꯉꯥꯛ ꯁꯦꯝꯍꯟꯕꯤꯌꯨ, ꯃꯦꯖꯣꯔꯤꯇꯤ ꯂꯩꯅ ꯂꯩꯅ ꯂꯩꯉꯥꯛ ꯊꯨꯒꯥꯏꯕ ꯍꯥꯏꯕꯁꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ, ꯇꯨꯡꯒꯤ ꯃꯤꯔꯣꯜꯅꯁꯨ ꯐꯖꯅ ꯉꯥꯡꯅꯍꯧꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯂꯝꯈꯤ꯫ ꯉꯁꯤ ꯂꯥꯛꯈꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡ ꯑꯗꯨꯗ ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯔꯖꯤꯠ, ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯗꯤ ꯂꯥꯛꯄ ꯎꯈꯤꯗꯦ꯫ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 8ꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯕꯤ.ꯖꯦ.ꯄꯤ. ꯅꯣꯔꯊ ꯏꯁꯠ ꯏꯟꯆꯥꯔꯖ ꯁꯝꯕꯤꯠ ꯄꯠꯔꯅ ꯍꯣꯇꯦꯜ ꯏꯝꯐꯥꯜꯗ ꯃꯤꯅꯤꯁꯇꯔ, ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡ ꯑꯃꯃꯝꯇ ꯑꯣꯏꯅ ꯎꯅꯕꯗꯁꯨ ꯀꯔꯤꯒꯨꯝꯕ ꯔꯤꯖꯜꯠ ꯑꯃꯠꯇ ꯐꯪꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯂꯨꯆꯤꯡꯕ ꯈꯟꯕ ꯉꯝꯗꯕꯗꯒꯤ ꯊꯝꯖꯤꯜꯂꯛꯈꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯧꯊꯣꯛꯅꯕ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯀꯌꯥꯗ ꯋꯥꯀꯠ ꯃꯤꯐꯝꯅꯆꯤꯡꯕ ꯀꯌꯥ ꯆꯠꯊꯔꯤꯕꯅꯤ꯫ ꯐꯟ ꯂꯥꯟꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯔꯨꯕ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯦꯁꯦꯝꯕ꯭ꯂꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯥꯝꯒꯤ ꯐ꯭ꯂꯦꯒꯁꯤꯞ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯣꯏꯔꯤꯕ ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯒꯤ ꯐꯟ ꯂꯥꯟꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯥꯎꯔꯨꯕ ꯔꯥꯏꯖꯔ ꯗꯜꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯈꯤꯜ ꯒꯣꯒꯣꯏ ꯉꯁꯤ ꯑꯁꯥꯝ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯥꯝꯒꯤ ꯐ꯭ꯂꯦꯒꯁꯤꯞ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯔꯤꯕ ꯖꯜ ꯖꯤꯕꯟ ꯃꯤꯁꯟ ꯑꯁꯤꯅ ꯃꯔꯨꯑꯣꯏꯅ ꯒꯨꯋꯥꯍꯥꯇꯤ ꯁꯤꯇꯤꯗ ꯂꯩꯕ ꯌꯨꯝꯁꯤꯡꯗ ꯑꯐꯕ ꯃꯈꯜꯒꯤ ꯊꯛꯅꯕ ꯏꯁꯤꯡ ꯁꯄ꯭ꯂꯥꯏ ꯇꯧꯅꯕꯒꯤ ꯄꯥꯏꯈꯠꯈꯤꯕ ꯊꯧꯔꯥꯡ ꯑꯃꯅꯤ꯫ ꯑꯈꯤꯜ ꯒꯣꯒꯣꯏꯅ ꯍꯥꯏꯔꯤꯕ ꯐ꯭ꯂꯦꯒꯁꯤꯞ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯊꯥꯗꯔꯛꯄ ꯁꯦꯟꯐꯝꯁꯤꯡ ꯂꯥꯟꯅ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯅ ꯑꯇꯣꯞꯄ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡꯒꯤ ꯐꯟꯗꯁꯤꯡ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯎꯁꯇ ꯗꯤꯃꯥꯟꯗ ꯇꯧꯈꯤ꯫ ꯑꯈꯤꯜ ꯒꯣꯒꯣꯏ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯁꯥꯝꯒꯤ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯃꯉꯣꯟꯗ ꯆꯩ ꯊꯥꯡꯈꯤꯕꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯣꯟꯗ ꯄꯔꯁꯣꯅꯦꯜ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯔꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯑꯁꯥꯝ ꯁ꯭ꯇꯦꯠꯀꯤ ꯕꯤ.ꯖꯦ.ꯄꯤ. ꯒꯚꯔꯟꯃꯦꯟꯠꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯇꯧꯕ ꯁ꯭ꯀꯦꯝ ꯑꯃꯅꯤ ꯍꯥꯏꯔꯗꯨꯅ ꯒꯣꯒꯣꯏꯅ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯐꯟꯗꯁꯤꯡ ꯅꯤꯌꯣꯝ ꯂꯥꯟꯅ ꯄꯥꯏꯔꯤꯕ ꯑꯁꯤꯗ ꯀꯟꯗꯦꯝ ꯇꯧꯈꯤ, ꯑꯗꯨꯒ ꯅꯤꯌꯣꯝ ꯂꯥꯟꯅ ꯄꯕ꯭ꯂꯤꯛꯀꯤ ꯐꯟꯗꯁꯤꯡ ꯁꯤꯖꯤꯟꯅꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯅ ꯈꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯐꯟꯗꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯑꯃꯗꯤ ꯑꯁꯥꯝ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯝꯃꯤꯁꯟ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠ ꯄ꯭ꯔꯣꯁꯦꯁꯇ ꯂꯥꯟꯅ ꯇꯧꯈꯤꯕ ꯑꯗꯨ ꯑꯦꯗꯖꯣꯔꯟꯃꯦꯟꯠ ꯃꯣꯁꯟꯗ ꯈꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟꯗ ꯇꯧꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯕꯣꯕꯣꯏ ꯁꯅꯥꯒꯤ ꯃꯐꯝꯗ ꯄꯥꯔꯇꯤꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯂꯤ꯫ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ 13 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯉꯝꯈꯩ ꯉꯥꯛꯅꯕꯒꯤꯗꯃꯛ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯁꯤꯕ ꯀꯤꯗꯅ ꯆꯣꯡꯊꯣꯛꯂꯛꯈꯤꯕ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯥꯔ.ꯀꯦ. ꯕꯣꯕꯣꯏ ꯁꯅꯥ ꯑꯦꯂꯥꯏꯟꯁ ꯂꯥꯟꯍꯩꯕ ꯁꯩꯖꯥꯡ ꯃꯈꯥ ꯂꯩꯀꯥꯏꯅ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯂꯨꯞ ꯄ꯭ꯔꯤꯄꯥꯛ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯜ. ꯅꯤꯡꯁꯤꯡꯕꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯄꯨ ꯃꯆꯦꯠ ꯊꯨꯒꯥꯏꯅꯕꯒꯤ ꯂꯥꯟꯗꯥꯔꯛꯈꯤꯕ ꯇꯥꯟꯐꯝꯗ ꯃꯔꯨꯞ ꯕꯣꯕꯣꯏ ꯁꯅꯥꯅ ꯊꯧꯅꯥ ꯂꯩꯅ ꯂꯥꯟꯒꯤ ꯃꯍꯩ ꯇꯝꯕ ꯌꯥꯎꯅꯕ ꯀꯨꯝꯖꯥ 2023ꯒꯤ ꯖꯨꯟ ꯊꯥꯗꯒꯤ ꯄꯥꯔꯇꯤꯗ ꯌꯥꯎꯔꯛꯈꯤ꯫ 2023ꯒꯤ ꯑꯣꯒꯁꯠ ꯑꯃꯗꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯑꯅꯤꯔꯛ ꯊꯣꯛꯅ ꯂꯥꯟꯒꯤ ꯃꯍꯩ ꯇꯝꯕ ꯂꯣꯏꯁꯤꯟꯈꯤ꯫ ꯄꯥꯔꯇꯤꯒꯤ ꯑꯃꯁꯨꯡ ꯏꯔꯩꯕꯥꯛꯀꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯔꯨꯞ ꯕꯣꯕꯣꯏ ꯁꯅꯥ ꯑꯦꯂꯥꯏꯟꯁ ꯂꯥꯟꯍꯩꯕꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗꯕ ꯑꯁꯤꯗ ꯄꯥꯔꯇꯤꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯑꯥꯔ.ꯀꯦ. ꯕꯣꯕꯣꯏ ꯁꯅꯥꯕꯨ ꯅꯋꯣꯛꯄꯤꯔꯛꯈꯤꯕ ꯃꯄꯨ ꯑꯥꯔ.ꯀꯦ. ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯃꯕꯣꯛ ꯑꯥꯔ.ꯀꯦ. ꯑꯣꯡꯕꯤ ꯁꯅꯥꯍꯟꯕꯤ ꯑꯍꯜ ꯑꯅꯤꯒꯤ ꯑꯋꯥ ꯄꯣꯠꯂꯨꯝꯁꯤꯡꯕꯨꯁꯨ ꯄꯥꯔꯇꯤꯅ ꯁꯔꯨꯛ ꯌꯥꯖꯔꯤ꯫ ꯃꯔꯨꯞ ꯂꯥꯟꯍꯩꯕꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗ ꯑꯋꯥꯕ ꯅꯪꯍꯧꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯤꯖꯥꯁꯤꯡꯒꯤ ꯑꯋꯥꯕꯗꯁꯨ ꯄꯥꯔꯇꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫